Draft NEC Vision 2047 da Chin State of Manipur hapchillakpa amadi Meitei ki Khul kaya Kuki Lon da ming Onthoknaba Hotnaraklibasi da chennaba leingak na numit mangani ki manung da legal action Loukhatlagani haibagi chap thabak paikhatrabadi mathang numit ki tongan Khongjang kya Changsilagani haina kokomina kan muwafam thamlaklei Hiramasigamari Lainana Coordinating Committee on Manipur Integrity Kokomi Maru Batomi Kaya Yauna, Committee Asiki Lamphel Pata Labor Office Jangasi Pangtu Kiba Paugi Mifam Amada, Kokomi Coordinator Toksum Somorendra Hai, Kanglon Kaina Changlakpa Midop Singa Thingnariva Land Marak Asida, India Leingak Department Amadi Company Singna Aran Mawarol Kaya Thadorokpa Toina Thingnari. Hadak the draft NEC Vision 2047 da Chin State of Manipur haibu wafum yaukshilakpa amasu thengnare masi karamno poirakhibano Chin State asi Manipur amadi India da sungai leitaba amani thawng asi tawge yauna tawbani haina lawi masi tampaki miyam da phongna singnabani thawdo asi ki matang da state amadi central leingak na chennaba singi mathakte legal action lokhatuna chairak pigidabani asingwa thawdo asi mamang da suthokiba laikre mamang da Imphal International Airport asi lamka airport haina lana iramaki thawdok laikhrabani asingwa thong asi karamna amadi kanana chathakibano haibagi chap chaba langla langjil puthongnaba central amadi state leingak na khongthang paikhatpa ukide masi yamna laibak thiba mani masi nunggi oiba wakhalon karino haibasi miyamna khangningi masida chennaba sing thigatuna legal action lokhatgadabani Hauji Kuki Singna Makhal Makha Kyagi Lalong Chatharakli, Laimaram Ki Akoibada Khundariba Ichumkom Kharam Amadi Chiru Furup Sing asi Kuki Onthoknaba Hotnarakli, Furup Sing asi gi Mioi Singi Ming da Haukip Haptrabadi Leingak na Paikhatrabadi scheme Singi Khudong Chaba Pidanaba, Mari Lainaba Kuki MLA Singna Hotnaba Thengnari, Amarom da Central Scheme Kayada Mori gi Meitei Lekai Sing Kuki Lon da Maming Onthorakli, Masi Yamna Nungang Ningai Oiba Mani, Masida Leingak na Kanwa Miding Changpham Thoi. Asingwa thawong sing asigi matang da leingak na committee ama semduna thigatuna numit mangani gi manung da thabak sing asida chennaba singi mathakta legal action loukhatlagani haibagi chap chaba khongthang paikhatragadi mathangi numitagi tonganba akanba khongjang changshinaba firep lore haina makna makha taki tonganba khoigi khunjingji ma mengse change to thu moi ma mi khongjang me to che masi sentence ko scheme de ne be to Haidi Napsagi, PMGY, PMGSY, Sigi, Sumu Mayamse, Saydon Doji Masi, Central Government Jong was Shamtol, Mamon, Ogi, modality never. Generally, in Sigi, Porchida, way Kokominasu explanation Kualama, Atumatam that way. Kongo Taurani, Koi the Zuma to give some Taba explanation door, Kokomisu Tamil have a Wapamama, in Sigi Matata, Kokomina, letter them away, Target, Tumatam. How you Paliba Lengana, Haiba, Tonganba, Huimara Lairaba, at the guest over Skumba, Marueba, Swapam talked upon the social labor, Mastis Generiba, Miamze, Missing authorities in J, Masi, Atumatamda, who talked to the Miam, the Kangalaga, Agumarangi, Matuna, Zerak Pidragadi, Mahogi Mataka, Zerak Piragani, have a committee, Miss Heme, having Saba evident, Taza with the Miam, the Tamdragadi, Haiba Koi, people in Manani, the morning, Toksagadi, Mangani, Matungadi, Eknam, the Koi, Tongan, Khongjang, Sanjanaba, Kokum, Laura Habasi, Center with this Langata, Kanga Pinto.